Tamenglong District ki manung chana laiba Tausem Subdivision ki lambi thong aduki matek fatabana maram oiraga hausiksu ana ayek yaurapa matamda khunja singna wagi sagai saraga putuk pusin tauri hiramasigi matangda press na phangba pau amana hai ngasigi chawkhatlaba matam asida Tausem Subdivision ki manung chana laiba myoi singdi afaba lambi thongda chathok chasin tawbagi khudong chaba mapung fana phangba ngamtri hausiksu subdivision asigi manung chana lairiba Chingkhong longdagi nupi ama layingbagi Tamak manak nakba health center da punaba wana sagai saraga khongna national highway tamna puthok pushin tawri asigumba thamoi sokningai oiba fibam ase haukiba chahi kayadagi hanjin uraklabani masina takpadi Tausem subdivision ge manung chana laiba lambi hojek lambi thong hojek phawba gari chathok chasin tawba yadan leiri haibani infrastructure development na thairaga thamli haibani lambi thongge phibam phattaba sina ana layin khakta da khurau thanghanba nate angang singge mahai masen lalon itek amade emergency service na chingba kayada aduki mate awa chaitheng mayok naraga lakle hojik ase nongju tha amuk yaurakpa maramna subdivision asige lambi thong singda hena phibam chadaba amasu oiragani masina hanadagi chathok chasinda khudong chadaba kaya mayok naraga lakba adu hena chaitheng piragani haire state asida BJP na luchingba lenga term ama makhairom leiramlabasu miyamna khwaidagi mathau taba lambi thong phaba haibagi manglan adudi Tausem subdivision ke manung hanjina leiba khunja singi oinadi mangphau naba ngamdri hana paw asina makatari